ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯌꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯈꯨꯜ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯅꯔꯝꯗꯦ꯫ ꯑꯃꯒ ꯑꯃꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯃꯅꯤ ꯇꯣꯝꯕꯤꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯇꯨꯝꯂꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯕꯨ ꯀꯧꯏ꯫ "ꯍꯣ ꯇꯥꯕꯤꯔꯤꯕꯔꯣ ꯏꯆꯦ? ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ꯫ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏꯗ ꯄꯥꯟꯕ ꯑꯆꯧꯕ ꯃꯥꯏꯔꯦꯟꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯆꯧꯕ ꯃꯥꯏꯔꯦꯟꯗꯣ ꯍꯨꯔꯥꯟꯕꯅꯅꯦ ꯍꯨꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯑꯝꯇ ꯍꯧꯒꯠꯄꯤꯔꯣꯏ ꯃꯤ!" ꯇꯨꯝꯂꯝꯕ ꯆꯥꯎꯕꯗꯨ ꯄꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯍꯥꯏ, "ꯀꯔꯤ ꯍꯥꯏꯕ? ꯃꯥꯏꯔꯦꯟ ꯑꯆꯧꯕꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ? ꯅꯨꯄꯤ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯆꯨꯝꯂꯕ꯭ꯔꯣ?" "ꯍꯣ ꯑꯆꯨꯝꯕꯅꯦ ꯑꯆꯨꯝꯕ꯫ ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦꯗ ꯃꯗꯨꯒꯤ ꯍꯨꯔꯥꯟꯕꯗꯣ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯁꯛ ꯈꯪꯂꯛꯀꯅꯤꯗꯅ꯫ ꯃꯗꯨꯗ ꯌꯦꯡꯉꯨꯃ, ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯃꯥ ꯌꯦꯡꯉꯨꯕꯃ꯫ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ, ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏꯔꯦꯟ ꯑꯣꯏꯕꯗꯨꯗꯗꯤ ꯂꯥꯏꯗ ꯑꯃꯨꯛꯇ ꯀꯠꯀꯦ ꯍꯥꯏꯗꯅ ꯈꯜꯂꯤꯕꯅꯦ ꯑꯩꯒꯤꯁꯦ꯫ ꯑꯗꯨꯒ ꯉꯔꯥꯡ ꯑꯍꯤꯡꯗ ꯍꯨꯔꯥꯟꯈ꯭ꯔꯕ꯫ ꯑꯣ, ꯍꯦ ꯍꯨꯔꯥꯟꯕ, ꯅꯈꯣꯏꯁꯤꯕꯨ ꯀꯔꯝ ꯇꯧꯅ ꯉꯥꯡꯅꯁꯤꯒꯦ? ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯟꯕ ꯌꯥꯝꯅ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" ꯍꯟꯗꯛ ꯃꯔꯛꯁꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯍꯨꯔꯥꯟꯕꯒꯤ ꯄꯥꯎ ꯑꯃ ꯌꯥꯝ ꯇꯥꯔꯤ꯫ ꯍꯨꯔꯥꯟꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯩꯈꯣꯏ ꯃꯄꯥ ꯄꯣꯠ ꯆꯩ ꯌꯥꯝꯅ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯦꯀꯣ꯫ "ꯐꯔꯦ ꯐꯔꯦ, ꯍꯧꯖꯤꯛꯄꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯨꯒꯅꯤ? ꯍꯨꯔꯥꯟꯕꯅ ꯍꯨꯔꯥꯟꯈ꯭ꯔꯕꯗ ꯑꯃꯨꯛ ꯍꯜꯂꯛꯀꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤ, ꯅꯪ ꯑꯩꯗꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯈꯛ ꯍꯨꯔꯥꯜꯂꯣꯏꯁꯤꯀꯣ꯫ ꯃꯈꯣꯏꯒꯤꯁꯨ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ." "ꯐꯔꯦꯁꯦ, ꯍꯧꯒꯠꯄꯤꯔꯣ꯫ ꯌꯨꯝꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯊꯕꯛ ꯈꯤꯇ ꯇꯧꯁꯤꯟꯕꯤꯔꯔꯣ꯫ ꯑꯩꯁꯨ ꯏꯔꯨꯖꯔꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒꯦ." "ꯍꯣꯏ ꯍꯣꯏ, ꯍꯧꯒꯠꯂꯒꯦ." ꯇꯣꯝꯕꯤꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯦ꯫ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯑꯍꯥꯡꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇ ꯑꯃꯨꯕ ꯐꯤꯅ ꯈꯨꯝꯕ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯏ꯫ ꯃꯈꯨꯠ ꯑꯗꯨꯗꯅ ꯊꯥꯡ ꯑꯃꯁꯨ ꯄꯥꯏꯔꯤ꯫ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯍꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯃꯔꯨꯝꯗ ꯊꯩꯖꯤꯟꯗꯨꯅ ꯃꯍꯥꯛ ꯂꯩ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, "ꯃꯝꯗꯤ ꯃꯝꯁꯤꯜꯂꯛꯂꯤꯁꯦ꯫ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯊꯕꯛ ꯑꯁꯦ ꯇꯧꯕ ꯁꯣꯏꯗꯅ ꯌꯥꯔꯒꯅꯤ꯫ ꯂꯝꯕꯤꯁꯤꯗ ꯂꯥꯛꯄ ꯃꯤꯕꯨ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯍꯥꯠꯀꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯁꯥꯗ ꯂꯣꯏꯅꯔꯛꯄ ꯁꯅꯥ ꯂꯨꯄꯥ ꯑꯣꯏꯒꯦꯔꯥ ꯁꯦꯟ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯃꯨꯟꯒꯅꯤ꯫ ꯑꯩꯁꯦ ꯗꯥꯀꯨꯅꯤ, ꯗꯥꯀꯨ." ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯝꯕꯤꯗꯨꯗ ꯅꯨꯄꯥ ꯑꯃꯈꯛ ꯃꯔꯦꯡꯖꯨꯝꯗ ꯐꯤꯌꯣꯝ ꯑꯃ ꯌꯥꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ "ꯌꯨꯝ ꯐꯥꯎꯕ ꯌꯧꯅꯕ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯂꯥꯛꯄꯅꯤꯁꯦ ꯑꯩꯁꯦ꯫ ꯃꯁꯤꯒꯤ ꯂꯝꯍꯥꯡ ꯃꯇꯦꯛ ꯑꯁꯤꯃꯒ ꯂꯥꯟꯊꯣꯛꯂꯕꯗꯤ ꯌꯨꯝ ꯁꯣꯏꯗꯅ ꯌꯧꯔꯅꯤꯁꯦ꯫ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯌꯧꯒꯗ꯭ꯔꯥ ꯈꯟꯕꯅꯤ, ꯍꯦꯛꯇ ꯃꯝꯈꯤꯗ." ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯑꯃꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯤ꯫ ꯎ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯑꯦ, ꯃꯁꯤꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯦ꯫ ꯃꯔꯦꯡꯖꯨꯝ ꯑꯁꯤꯗ ꯅꯥꯝꯕꯣ ꯑꯃꯁꯨ ꯌꯥꯟꯕꯒꯨꯝ ꯇꯧꯏ꯫ ꯇꯥꯟ ꯆꯥꯔꯦ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯠꯂꯒꯦ." ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯆꯨꯝꯗ꯭ꯔꯤꯡ ꯑꯁꯨꯃꯛ ꯆꯠꯂꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯊꯈ꯭ꯔꯤ꯫ ꯃꯇꯨꯡꯗꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯐꯤꯅ ꯈꯨꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯏꯟꯅꯔꯤ꯫ "ꯍꯦꯛꯇ ꯊꯤꯜꯂꯒꯦꯗ ꯃꯁꯤ! ꯑꯩꯒꯤꯗꯤ ꯃꯥ ꯍꯥꯠꯂꯒ ꯂꯣꯏꯔꯦ, ꯁꯤꯒꯤꯁꯤꯗ ꯆꯠꯂꯨ." ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯪꯒꯟꯗ ꯁꯥꯐꯨ ꯈꯟꯅ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯊꯥꯡꯅ ꯊꯤꯜꯂꯕꯗ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯥ ꯑꯗꯨ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤꯔꯝꯃꯤ꯫ "ꯁꯤꯔ ꯃꯥꯜꯂꯦ, ꯅꯨꯡꯉꯥꯏꯔꯦꯗ꯫ ꯃꯥꯒꯤ ꯅꯝꯕꯣ ꯃꯅꯨꯡ ꯑꯁꯤꯗ ꯀꯔꯤꯕꯨ ꯌꯥꯎꯔꯤꯕꯅꯣ? ꯍꯦꯛꯇ ꯂꯧꯊꯣꯛꯂꯒ ꯌꯦꯡꯂꯒꯦ." ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯜꯂꯤꯕ ꯅꯝꯕꯣ ꯑꯗꯨꯕꯨ ꯂꯧꯊꯣꯛꯏ꯫ "ꯍꯦ ꯃꯄꯨ ꯏꯕꯨꯡꯉꯣ, ꯁꯅꯥ ꯂꯨꯄꯥ, ꯁꯦꯜ ꯊꯨꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯍꯟꯕꯤꯔꯝꯃꯨꯀꯣ." ꯅꯝꯕꯣ ꯀꯤꯁꯤ ꯑꯗꯨꯕꯨ ꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ "ꯑꯦ, ꯁꯤꯗꯤ ꯅꯨꯄꯤꯒꯤ ꯐꯤꯅꯤꯅꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯐꯤ ꯃꯔꯣꯜ ꯂꯩꯔꯛꯂꯤꯕ ꯀꯥꯏꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯒꯤ ꯐꯤ ꯑꯁꯤꯅꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯒꯗꯣꯏꯕ? ꯑꯩꯅ ꯍꯥꯏꯕꯗꯤ ꯁꯅꯥ ꯂꯨꯄꯥ ꯑꯣꯏꯅ ꯌꯥꯎꯔꯝꯃꯨ ꯍꯥꯏꯕꯅꯤ꯫ ꯃꯥꯒꯤꯁꯤꯕꯨ ꯌꯥꯎꯗ꯭ꯔꯕ ꯖꯥꯠꯂꯅꯦ?" ꯐꯤꯅꯨꯡ ꯑꯗꯨꯗ ꯀꯣꯌꯣꯠ ꯀꯣꯌꯣꯠ ꯑꯣꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯈꯛ ꯌꯥꯎꯔꯝꯂꯤꯕꯗꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤ꯫ "ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯗꯤ ꯌꯥꯎꯔꯝꯃꯤꯁꯦ ꯑꯃꯈꯛꯇ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯂꯤꯛꯄ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯔꯦ, ꯂꯤꯛ ꯑꯃꯕꯨ ꯐꯪꯂꯕꯗꯤ ꯌꯥꯔꯦ ꯑꯩꯒꯤꯗꯤ꯫ ꯃꯁꯤꯃ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯒꯦ꯫ ꯑꯗꯨꯒ ꯑꯩꯕꯨ ꯃꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯅ ꯀꯝꯗꯧꯕ? ꯍꯣꯏꯗ,
ꯅꯥꯀꯜ ꯑꯁꯤꯗ ꯆꯤꯡꯁꯤꯜꯂꯒ ꯍꯦꯛꯇ ꯊꯅꯝꯂꯒ ꯂꯣꯏꯔꯦ ꯑꯩꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯀꯅꯥꯝꯇꯅꯁꯨ ꯈꯪꯒꯗꯕ ꯅꯠꯇꯕꯁꯤꯕꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯆꯤꯡꯁꯤꯟꯗꯨꯅ ꯊꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯆꯤꯡꯂꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯕꯣꯛꯂꯩ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯅ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯑꯁꯨꯝꯅ ꯃꯈꯣꯜꯗꯨ ꯈꯔ ꯀꯟꯅ ꯀꯧꯏ ꯍꯩꯇꯥꯊꯣꯠ ꯅꯪ ꯁꯤꯗ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯊꯣꯛꯂꯛꯎ ꯂꯥꯛꯑꯣ ꯅꯆꯥ ꯋꯥꯔꯛꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯨꯔꯤꯕ ꯍꯥ ꯁꯤꯗ ꯊꯨꯅ ꯊꯣꯛꯂꯛꯑꯣ ꯅꯁꯝ ꯃꯔꯨ ꯑꯃꯅꯤ ꯍꯧꯔꯤꯕꯗꯣ ꯁꯤꯠ ꯅꯥꯟꯅ ꯐꯣꯏꯗꯠꯀꯦ ꯅꯪ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕꯅꯤꯅꯦꯍꯦ ꯏꯃꯨꯡꯗꯒꯤ ꯇꯥꯊꯣꯠꯁꯨ ꯊꯣꯛꯂꯛꯏ ꯇꯥꯊꯣꯠꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯍꯥ ꯀꯩꯗꯧꯔꯤ ꯏꯕꯦꯝꯃ ꯑꯃꯨꯛ ꯎꯔꯥꯎ ꯊꯔꯥꯎꯔꯤꯕꯁꯤꯅ ꯍꯩ ꯅꯪꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯦ ꯑꯩꯁꯦ ꯅꯪꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯁꯨꯃꯥꯡꯁꯤꯗ ꯀꯨꯝꯊꯔꯛꯑꯣ ꯑꯦ ꯅꯪꯅ ꯀꯔꯤꯒꯤ ꯑꯩꯗꯤ ꯐꯨꯒꯗꯧꯔꯤꯕ ꯍꯥ ꯀꯔꯤꯒꯤ ꯅꯪꯅ ꯑꯩꯕꯨ ꯐꯨꯒꯗꯧꯔꯤꯕꯅꯣ ꯐꯨꯗ꯭ꯔꯕꯗꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯨꯏ ꯍꯥꯏꯔꯤꯕꯁꯦ ꯍꯥ ꯃꯃꯥ ꯑꯩꯅ ꯐꯥꯎꯕ ꯃꯇꯨꯅ ꯑꯃ ꯇꯦꯛꯈꯤꯒꯅꯤ ꯈꯟꯗꯨꯅ ꯈꯨꯕꯥꯛ ꯑꯁꯤꯅ ꯐꯥꯎꯕ ꯁꯦꯠ ꯊꯥꯗ꯭ꯔꯤꯕ ꯏꯆꯥꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯅ ꯌꯨꯝꯗ ꯂꯩꯇꯕꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯕꯨ ꯐꯨꯔꯝꯕ ꯏꯆꯥ ꯐꯨꯕꯒꯤ ꯅꯪꯁꯨ ꯑꯩꯅ ꯐꯨꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯍꯥꯏꯌꯣ ꯑꯩꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯦ ꯀꯝꯗꯧꯅꯤ ꯍꯩ ꯅꯪꯅꯒꯅꯦ ꯐꯨꯔꯒ ꯑꯩꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯑꯩꯁꯦ ꯇꯥꯊꯣꯠꯅꯤ ꯇꯥꯊꯣꯠ ꯅꯪꯗꯨꯝ ꯑꯣꯏꯅ ꯅꯁꯝ ꯃꯔꯨ ꯈꯔ ꯍꯧꯔꯤꯕꯗꯣ ꯈꯨꯠꯗꯥꯡꯗ ꯌꯦꯠꯇꯨꯅ ꯍꯥꯏꯒꯦ ꯈꯪꯉꯨ ꯅꯪ ꯃꯁꯤ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ ꯅꯆꯥ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒ ꯃꯤꯒꯤ ꯃꯆꯥꯗ ꯑꯗꯨꯝꯅ ꯐꯨꯕ ꯆꯩꯕ ꯍꯧꯅꯕ꯭ꯔꯣ ꯍꯥ ꯅꯪ ꯃꯈꯥꯁꯤꯗ ꯀꯨꯝꯊꯔꯛꯂꯣꯏ ꯍꯥꯏꯕ꯭ꯔꯣ ꯀꯨꯝꯊꯔꯛꯂꯔꯣꯏ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯍꯣ ꯅꯪꯒꯤ ꯅꯆꯥꯗꯨꯅ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯐꯨꯕꯤꯗꯨꯅ ꯂꯩꯔꯝꯂꯦ ꯏꯆꯥꯕꯨ ꯐꯨꯔꯕꯅꯤꯅ ꯑꯩꯅꯁꯨ ꯃꯥꯕꯨ ꯐꯨꯕꯅꯤ ꯃꯁꯤꯗꯤ ꯐꯨꯐꯝ ꯊꯣꯛꯏꯅ ꯀꯩꯅꯣ ꯍꯩ ꯅꯪꯒꯤ ꯅꯆꯥꯗꯣ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯤꯅꯦ ꯑꯩꯒꯤ ꯏꯆꯥꯕꯨ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯤ ꯀꯀꯥꯏꯗꯅ ꯍꯣ ꯅꯪꯒꯤ ꯅꯆꯥꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦꯅꯦ ꯃꯁꯤ ꯋꯥ ꯉꯥꯡꯗꯨꯅ ꯂꯩꯔꯒ ꯑꯩꯒꯤ ꯑꯁꯥꯎꯕꯁꯦ ꯐꯔꯛꯀꯗꯕ ꯅꯠꯇꯦ ꯃꯁꯝ ꯑꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯐꯣꯏꯔꯒꯦꯗ ꯉꯝꯃꯗꯤ ꯐꯣꯏꯖꯔꯣꯅꯦ ꯁꯦ ꯉꯝꯁꯨ ꯉꯝꯂꯣꯏꯗꯕꯗ ꯆꯤꯡꯒꯟꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯀꯔꯤꯒꯤ ꯉꯝꯂꯣꯏꯗꯕ ꯍꯥ ꯀꯩꯗꯧꯕꯩ ꯉꯝꯂꯣꯏꯗꯣꯏꯕ ꯉꯝꯕ ꯉꯝꯗꯕ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯕꯣꯛꯂꯩꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯠ ꯀꯥꯈꯠꯂꯤ ꯑꯗꯨꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯇꯥꯊꯣꯠꯀꯤ ꯃꯁꯝ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯇꯥꯞ ꯐꯣꯏꯕ ꯍꯧꯏ ꯑꯩꯉꯣꯟꯗꯒꯁꯨ ꯁꯝ ꯐꯣꯏꯕ ꯍꯧꯏꯅꯦ ꯃꯁꯦ ꯐꯩ ꯑꯩꯉꯣꯟꯗ ꯍꯧꯔꯕꯅꯤꯅ ꯅꯪꯅꯗꯤ ꯉꯝꯍꯜꯂꯔꯣꯏ ꯇꯥꯊꯣꯠ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯒꯅꯤ ꯅꯪꯅ ꯉꯝꯂꯦ ꯑꯩꯕꯨ ꯐꯨ ꯑꯩꯅ ꯉꯝꯂꯦꯗꯅ ꯅꯪ ꯐꯨꯅꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯋꯥꯐꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯕꯣꯛꯂꯩ ꯑꯃꯗꯤ ꯇꯥꯊꯣꯠꯅ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯁꯝ ꯐꯣꯏꯗꯨꯅ ꯈꯠꯅꯔꯤ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯗꯅꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡꯗꯤ ꯑꯣꯟꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃꯕꯨ ꯊꯣꯛꯈ꯭ꯔꯦꯅꯦ ꯌꯦꯅꯈꯥꯗ ꯐꯤ ꯐꯧꯔꯝꯕꯅꯤ ꯂꯧꯁꯤꯟꯒꯦ ꯍꯥꯏꯅ ꯊꯣꯛꯂꯨꯕ ꯃꯇꯝꯗ ꯂꯩꯔꯝꯗꯕꯒꯤ ꯋꯥꯅꯤꯁꯦ ꯍꯣꯏ ꯏꯆꯦ ꯑꯗꯨꯒꯤꯗꯤ ꯑꯩꯒꯤ ꯑꯆꯧꯕ ꯃꯥꯏꯔꯦꯜ ꯑꯃꯁꯨ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯩꯔꯝꯗꯕꯒꯤ ꯋꯥꯅꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤ ꯍꯨꯔꯥꯟꯕ ꯌꯥꯝꯅ ꯂꯩꯔꯦꯀꯣ ꯃꯤ ꯐꯠꯇꯕꯅ ꯃꯁꯤꯡ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏꯕ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗꯅ ꯋꯥꯕꯅꯦ ꯄꯣꯠꯁꯨ ꯁꯤꯠꯇꯕ ꯄꯣꯠꯐꯝ ꯑꯁꯦ ꯑꯁꯨꯝ ꯐꯪꯂꯒ ꯀꯥꯟꯅꯒꯗꯧ ꯃꯥꯟꯗ꯭ꯔꯦꯗ ꯑꯩꯁꯨ ꯃꯈꯣꯏꯒꯨꯝꯅ ꯍꯨꯔꯥꯟꯕ ꯑꯣꯏꯅ ꯆꯠꯂꯁꯤꯔ ꯈꯪꯗꯦꯅꯦ ꯅꯨꯄꯤ ꯅꯪꯅ ꯍꯨꯔꯥꯟꯕ ꯆꯠꯀꯗꯧꯔꯤꯕ ꯍꯥ ꯋꯥꯈꯜꯁꯤꯗ ꯖꯥꯠ ꯈꯜꯂꯛꯏꯕ ꯖꯥꯠꯅꯤ ꯏꯆꯦ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯈꯨꯜ ꯑꯁꯤꯗ ꯍꯤꯡꯅꯔꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯦ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯏꯆꯥꯁꯨ ꯐꯠꯇꯦ ꯃꯤꯆꯥꯁꯨ ꯐꯠꯇꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯩꯊꯦꯜꯒꯤ ꯃꯃꯥꯡꯗ ꯂꯩꯈ꯭ꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯄꯤ ꯈꯔ ꯍꯥꯊꯨ ꯆꯠꯅꯈꯤꯔꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏ ꯏꯆꯦ ꯅꯨꯄꯤ ꯈꯔ ꯃꯈꯥꯔꯣꯝꯗ ꯆꯠꯅꯈ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯈꯪꯗꯦꯗ ꯏꯕꯦꯝꯃ ꯍꯣꯏ ꯀꯔꯤꯕꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯗꯦ ꯑꯩ ꯍꯪꯒꯦꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯃꯕꯨ ꯀꯧꯗꯨꯅ ꯃꯍꯥꯛꯅ ꯁꯨꯝꯅ ꯋꯥ ꯍꯪꯉꯤ ꯍꯣꯏ ꯏꯕꯦꯝꯃ ꯇꯥꯃꯨꯔꯩ ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯈꯥꯔꯣꯝꯗ ꯄꯪꯆꯠꯇ ꯆꯠꯅꯔꯤꯕꯗꯨꯕꯨ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯒꯦ ꯍꯣꯏ ꯏꯆꯦ ꯃꯤ ꯈꯠꯅꯔꯦꯌꯦ ꯂꯝꯄꯥꯛꯇ ꯃꯤ ꯈꯠꯅꯩꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯁꯨ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ ꯕꯦꯝꯃ ꯃꯤ ꯈꯠꯅꯩ ꯍꯥꯏꯅ ꯍꯥꯏꯔꯤꯅꯦ ꯈꯠꯅꯩ ꯍꯥꯏꯕꯁꯦ ꯇꯣꯏꯃꯟꯈ꯭ꯔꯦꯗ ꯃꯈꯣꯏꯒꯤ ꯈꯠꯅꯕꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯈꯠꯅꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯗꯦ ꯍꯥꯏꯕ꯭ꯔꯣ ꯃꯣꯏꯕꯣ ꯍꯣ ꯃꯇꯝ ꯂꯩꯕꯒꯤꯅꯤ ꯈꯠꯅꯔꯤꯁꯦ ꯊꯕꯛ ꯆꯤꯟꯕ ꯃꯤ ꯑꯃꯅꯕꯨ
ꯀꯔꯝꯅ ꯃꯤꯒ ꯈꯠꯅꯗꯨꯅꯅꯦ ꯃꯤꯒ ꯐꯨꯅꯗꯨꯅ ꯂꯩꯒꯗꯣꯏꯅꯣ ꯂꯩꯀꯥꯏ ꯑꯁꯤ ꯃꯤꯔꯦꯝꯒꯤ ꯃꯁꯤꯡꯅꯅꯦ ꯌꯥꯝ ꯍꯦꯜꯂꯤ ꯋꯥꯠꯂꯤ ꯑꯁꯤꯒꯨꯝꯅ ꯈꯠꯅ ꯆꯩꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯇꯥꯔꯛꯀꯗꯕ ꯋꯥꯠꯂꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯈꯔ ꯈꯔ ꯋꯥꯈꯜ ꯇꯥꯅꯔꯕꯗꯤ ꯐꯒꯗꯕꯅꯤ ꯁꯟ ꯐꯥꯎꯕ ꯋꯥꯏꯅꯗ꯭ꯔ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯄꯨ ꯃꯤ ꯈꯠꯅꯔꯤꯅꯤ ꯀꯀꯥꯏꯗꯅ ꯍꯣ ꯈꯪꯂꯕꯁꯨ ꯈꯪꯗ꯭ꯔꯕꯁꯨ ꯇꯨꯃꯤꯟꯅ ꯍꯦꯛ ꯂꯩꯊꯣꯛꯄꯤꯕ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯖꯥꯠꯅꯤ ꯏꯕꯦꯝꯃ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅꯅꯦ ꯍꯦꯛ ꯂꯩꯊꯣꯛꯎ ꯃꯗꯨꯅ ꯐꯕꯖꯥꯠꯅꯤ ꯏꯆꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯅꯈꯤ ꯁꯣꯝꯗꯅ ꯂꯝꯄꯥꯛ ꯑꯗꯨꯗꯅꯤ ꯊꯣꯏꯕꯒ ꯄꯤꯕꯥꯒꯅ ꯀꯟꯅ ꯈꯠꯅꯔꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯈꯔꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯕꯗꯨꯕꯨ ꯈꯥꯝꯗꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯣꯏ ꯅꯈꯣꯏꯕꯨ ꯈꯠꯅꯕꯁꯦ ꯑꯃꯨꯛꯇ ꯇꯣꯛꯎ ꯀꯩꯗꯧꯒꯦ ꯑꯗꯨꯛ ꯆꯥꯎꯔꯒ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯈꯣꯏ ꯑꯅꯤꯅ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯁꯤꯗ ꯈꯠꯅꯔꯤꯕꯁꯤꯕꯣ ꯅꯈꯣꯏꯕꯨ ꯏꯀꯥꯏꯕ ꯀꯥꯏꯗꯨꯕꯨ ꯀꯔꯤꯝꯇ ꯐꯥꯎꯗ꯭ꯔꯕ꯭ꯔꯣ ꯍꯥ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯕꯣ ꯅꯣꯏꯕꯣ ꯅꯨꯄꯤ ꯑꯃꯅ ꯂꯥꯎꯏ ꯍꯩꯇꯣꯃꯥꯜ ꯅꯪꯕꯨ ꯑꯃꯨꯛꯇ ꯑꯗꯣꯝꯗꯩ ꯈꯥꯝꯗꯣꯛꯎꯅꯦ ꯄꯤꯕꯥꯒꯤ ꯃꯈꯨꯠꯇꯣ ꯑꯃꯨꯛꯇ ꯐꯥꯎ ꯍꯣꯏꯅꯦ ꯐꯥꯒꯦ ꯇꯧꯕꯅꯤ ꯌꯥꯗ꯭ꯔꯤꯕꯁꯤꯅꯤ ꯃꯈꯣꯏꯅꯗꯤ ꯅꯍꯥ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯐꯥꯕ ꯉꯝꯕꯖꯥꯠ ꯅꯠꯇꯦꯗ ꯉꯝꯗꯦ ꯍꯥꯏꯗꯨꯅꯕꯨ ꯈꯥꯝꯗꯣꯛꯇꯕ ꯌꯥꯔꯤꯕ꯭ꯔꯗꯣ ꯍꯩ ꯅꯈꯣꯏꯁꯨ ꯂꯦꯞꯇꯨꯅ ꯂꯩꯔꯒꯅꯨ ꯈꯟꯅꯕꯁꯦ ꯑꯃꯨꯛꯇ ꯈꯥꯝꯗꯣꯛꯄ ꯌꯥꯎꯁꯤꯜꯂꯨꯅꯦꯍꯦ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯈꯨꯝꯃꯤ ꯑꯩꯈꯣꯏꯁꯤꯕꯨ ꯑꯩꯈꯣꯏꯅ ꯈꯠꯅꯕ ꯈꯨꯗꯤꯡꯗ ꯈꯥꯝꯗꯣꯛꯅꯕ ꯂꯩꯕ ꯃꯤꯔꯣ ꯍꯣꯏꯅꯦ ꯉꯝꯗꯦ ꯉꯁꯤꯗꯤ ꯈꯥꯝꯃꯒ ꯌꯥꯎꯔꯣꯏ ꯌꯦꯡꯂꯒ ꯑꯣꯏꯅ ꯂꯩꯔꯒꯦ ꯅꯃꯥꯡꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯗꯨꯅ ꯂꯩꯔꯒ ꯅꯪꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗꯧꯔꯤꯕ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯅꯈꯣꯏ ꯌꯦꯡꯍꯧꯈꯤꯗ꯭ꯔꯣ ꯑꯩꯗꯤ ꯆꯠꯂꯝꯃꯒꯦꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨ ꯆꯠꯈꯤꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯍꯣꯏ ꯏꯆꯦ ꯉꯥꯛꯇ ꯉꯥꯏꯈꯣ ꯀꯩꯗꯧꯒꯦ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯔꯤꯕꯁꯦ ꯑꯩꯗꯤ ꯌꯦꯡꯕꯕꯨ ꯐꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯉꯥꯏꯍꯥꯛꯇ ꯌꯦꯡꯃꯤꯟꯅꯈꯤꯁꯤ ꯉꯥꯏꯈꯨꯋꯣ ꯂꯥꯛꯈꯨ ꯃꯤꯆꯦ ꯍꯣꯏ ꯏꯕꯦꯝꯃ ꯑꯩ ꯌꯨꯝꯗ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯔꯤ ꯌꯦꯡꯅꯤꯡꯕ ꯅꯪꯅꯦ ꯑꯗꯨꯝ ꯌꯦꯡꯍꯧꯔꯣ ꯐꯔꯦ ꯐꯔꯦ ꯌꯦꯡꯅꯤꯡꯗ꯭ꯔꯕꯅꯤꯅ ꯆꯠꯂꯣ ꯑꯩꯗꯤ ꯌꯦꯡꯈꯤꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯍꯦꯛꯇ ꯐꯝꯂꯒ ꯌꯦꯡꯂꯒꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯥꯄꯤ ꯃꯊꯛ ꯑꯗꯨꯗ ꯐꯝꯊꯩ ꯃꯃꯥꯡꯗ ꯅꯨꯄꯥ ꯈꯔꯅ ꯂꯦꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯍꯣ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯇꯥꯗꯈꯣꯏ ꯁꯦ ꯁꯣꯝꯅ ꯈꯖꯤꯛ ꯍꯟꯗꯣꯛꯄꯤꯌꯨ ꯅꯈꯣꯏꯅ ꯈꯟꯖꯤꯟꯈꯤꯕꯗ ꯈꯠꯅꯔꯤꯕꯁꯦ ꯑꯃꯠꯇ ꯎꯗ꯭ꯔꯦ ꯅꯨꯄꯥ ꯑꯃꯅ ꯑꯦ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯤꯅ ꯈꯠꯅꯔꯒ ꯃꯍꯥꯛꯅ ꯁꯤꯗ ꯈꯣꯡꯒ꯭ꯔꯥꯒ ꯆꯟꯗꯨꯅ ꯐꯝꯗꯨꯅ ꯌꯦꯡꯂꯤ ꯄꯨꯔꯥ ꯃꯇꯥꯝꯅꯤꯀꯣ ꯃꯁꯤ ꯍꯩ ꯇꯨꯃꯤꯟꯅ ꯌꯦꯡꯉꯨ ꯍꯟꯗꯣꯛꯑꯣ ꯑꯃꯨꯛꯇ ꯍꯟꯗꯣꯛꯑꯣ ꯀꯨꯝꯍꯩ ꯌꯦꯡꯒꯦ ꯉꯁꯤꯗꯤ ꯈꯠꯅꯔꯤꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯝ ꯈꯠꯅꯔꯤ ꯌꯦꯡꯂꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯗꯨꯃꯛ ꯌꯦꯡꯂꯤ ꯃꯁꯤꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯁꯥꯖꯠ ꯂꯤꯆꯠꯁꯤꯡ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯍꯤꯗꯥꯛ ꯉꯥꯎꯕ ꯃꯪꯒꯤꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯔꯤ ꯑꯩꯅ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯩꯇꯦ ꯍꯥꯏꯔꯤꯕꯗꯤ ꯍꯥ ꯑꯩꯒꯤꯗꯤ ꯁꯦꯜꯗꯣ ꯄꯤꯗꯕ ꯌꯥꯔꯣꯏ ꯅꯪꯅ ꯁꯦꯜ ꯄꯤꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯍꯤꯗꯥꯛ ꯊꯛꯀꯅꯤ ꯍꯥ ꯍꯧꯖꯤꯛꯃꯛ ꯁꯦꯜ ꯄꯤꯒꯗꯕꯅꯤ ꯑꯏꯪꯕꯤꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯖꯩ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯕꯁꯤꯕꯣ ꯂꯩꯇꯗꯨꯅ ꯂꯩꯇꯦ ꯍꯥꯏꯖꯕꯅꯤ ꯃꯈꯣꯏ ꯃꯄꯥꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯨꯠꯇ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ ꯀꯔꯤꯒꯤ ꯂꯩꯇꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯍꯤꯗꯥꯛ ꯊꯛꯅꯕ ꯁꯦꯜ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯍꯥ ꯈꯪꯅ ꯈꯪꯅ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯅꯪꯒꯤꯁꯤ ꯑꯩꯕꯨ ꯎꯁꯤꯠꯇꯦ ꯍꯥꯏꯅ ꯇꯥꯛꯄ ꯅꯠꯇ꯭ꯔꯥ ꯍꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯨꯅ ꯑꯌꯤꯡꯕꯤꯗ ꯀꯥꯎꯁꯤꯜꯂꯤ ꯐꯨꯋꯣ ꯑꯩꯕꯨ ꯐꯨꯋꯣ ꯅꯈꯨꯠ ꯑꯗꯨ ꯄꯦꯟꯅ ꯐꯨꯋꯣ ꯅꯨꯄꯥꯅꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯑꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯁꯤꯗ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯔꯣ ꯐꯨꯕꯒꯤ ꯃꯍꯨꯠ ꯑꯣꯏꯅ ꯑꯩ ꯍꯥꯠꯇꯣꯛꯄꯤꯔꯣ ꯅꯪꯕꯨ ꯍꯥꯠꯀꯦ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯑꯩꯒꯤ ꯍꯤꯗꯥꯛ ꯊꯛꯅꯕ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯅꯤꯅꯦ ꯏꯈꯨꯠꯁꯤꯗ ꯁꯦꯜ ꯑꯃꯠꯇ ꯂꯩꯇꯦ ꯉꯔꯥꯡꯁꯨ ꯏꯃꯥ ꯏꯆꯥ ꯆꯔꯥ ꯍꯦꯜꯂꯤ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯅ ꯁꯦꯜ ꯄꯤꯒꯗꯧꯔꯤꯕꯁꯤꯕꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯎꯄꯨꯗꯒꯤ ꯐꯤꯔꯥ ꯐꯅꯦꯛꯂꯥ ꯑꯃ ꯑꯣꯏꯅ ꯄꯨꯊꯣꯔꯒ ꯄꯤꯔꯛꯎ ꯅꯪꯅ ꯍꯨꯔꯥꯟꯗꯨꯅ ꯄꯨꯊꯣꯛꯇꯅ ꯌꯣꯟꯊꯣꯛꯄꯗ ꯎꯄꯨ ꯑꯁꯤꯗ ꯐꯅꯦꯛ ꯐꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯏꯄꯥꯝꯗꯒꯤ ꯎꯜꯂꯛꯄ ꯃꯌꯥꯝ ꯑꯃꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯗꯅ ꯁꯤꯔꯤꯕ ꯁꯦꯒꯥꯏꯕ ꯑꯃꯟꯕꯁꯦ ꯃꯁꯤꯗ ꯃꯉꯥꯏꯔꯕꯅꯤ ꯍꯩ ꯇꯥꯅꯤꯡꯗꯦ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤꯗꯤ ꯍꯤꯗꯥꯛ ꯊꯛꯅꯕ ꯁꯦꯜ ꯄꯤꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ
ꯑꯩꯗꯤ ꯂꯩꯇ꯭ꯔꯦ ꯏꯐꯝꯗ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯅꯪꯒꯤ ꯍꯤꯗꯥꯛꯇꯣ ꯊꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅꯅꯦ ꯁꯤ ꯅꯈꯨꯠ ꯑꯗꯨꯗ ꯊꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯂꯦꯜꯂꯨ ꯑꯩꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯏꯁꯦ ꯃꯁꯤ ꯑꯣꯏꯅ ꯊꯛꯂꯨ ꯍꯦ ꯑꯩꯕꯨ ꯍꯤꯡꯆꯥꯕ꯭ꯔꯥ ꯑꯩꯁꯤꯕꯨ ꯍꯤꯡꯆꯥꯕ꯭ꯔꯣ ꯑꯩꯕꯨ ꯃꯤꯌꯥꯠꯄ ꯑꯣꯏꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ ꯃꯁꯤ ꯆꯨꯝꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯅꯪ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯀꯥꯎꯏ ꯑꯌꯤꯡꯕꯤ ꯀꯔꯤꯁꯨ ꯇꯧꯖꯕ ꯉꯝꯖꯗ ꯀꯞꯇꯨꯅ ꯂꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯈꯔꯒ ꯅꯨꯄꯤ ꯈꯔꯒ ꯃꯪꯒꯤꯒꯤ ꯌꯨꯝꯗ ꯆꯪꯂꯛꯏ ꯃꯪꯒꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯌꯤꯡꯕꯤꯕꯨ ꯃꯈꯣꯡꯅ ꯀꯥꯎꯗꯨꯅ ꯐꯨꯔꯤꯕꯗꯨꯕꯨ ꯎꯔꯒ ꯆꯦꯟꯁꯤꯟꯗꯨꯅ ꯈꯥꯝꯃꯤ ꯑꯗꯨꯒ ꯍꯥꯏ ꯍꯩ ꯏꯕꯨꯡꯉꯣ ꯃꯪꯒꯤ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯗꯨꯝꯅ ꯐꯨꯕ ꯆꯩꯕ ꯍꯧꯅꯗꯦꯅꯦ ꯅꯪꯕꯣ ꯏꯅꯦ ꯀꯔꯤꯒꯤ ꯍꯧꯅꯗꯕꯅꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯤꯅꯦ ꯑꯌꯤꯡꯕꯤꯅ ꯀꯔꯤ ꯇꯧꯔꯕ ꯍꯥꯏꯌꯨꯅꯦ ꯑꯌꯤꯡꯕꯤꯅ ꯀꯔꯤ ꯂꯝ ꯍꯦꯟꯕ ꯊꯕꯛ ꯇꯧꯔꯝꯂꯕꯒꯦ ꯏꯅꯦ ꯑꯩꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯗꯥꯛ ꯊꯛꯅꯕ ꯁꯦꯜꯕꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯄꯤꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯄꯤꯌꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯁꯤ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯤ ꯃꯁꯤ ꯐꯖꯅ ꯄꯤꯌꯣ ꯍꯥꯏꯕꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯈꯔ ꯐꯨꯕ ꯇꯥꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪ ꯍꯧꯖꯤꯛꯃꯛ ꯆꯠꯁꯤ ꯈꯨꯜꯒꯤ ꯋꯥꯌꯦꯜꯁꯪꯗ ꯅꯪ ꯍꯧꯖꯤꯛꯃꯛ ꯆꯠꯁꯤ ꯑꯩꯗꯤ ꯀꯔꯤꯒꯤ ꯈꯨꯜꯒꯤ ꯋꯥꯌꯦꯜꯁꯪꯗ ꯆꯠꯀꯗꯧꯔꯤꯕ ꯅꯠꯇꯦꯅꯦ ꯈꯨꯜꯒꯤ ꯋꯥꯌꯦꯜꯁꯪꯗꯁꯨ ꯍꯤꯗꯥꯛꯀ ꯌꯣꯜꯂꯕ꯭ꯔꯣ ꯍꯥꯏꯁꯦ ꯏꯅꯦ ꯂꯦꯝꯅ ꯄꯤꯊꯛꯀꯗꯕ ꯑꯣꯏꯔꯗꯤ ꯍꯣꯏꯅꯦ ꯌꯥꯏꯅꯦ ꯍꯦꯛꯇ ꯆꯠꯁꯤ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯈꯨꯕꯥꯛ ꯑꯁꯤꯅ ꯃꯃꯥꯏꯁꯤꯗ ꯍꯦꯛ ꯊꯥꯖꯤꯟꯕ ꯑꯌꯤꯡꯕꯤꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯕꯦꯝꯃ ꯏꯆꯦ ꯏꯅꯦ ꯍꯣꯏ ꯂꯥꯛꯂꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯃꯥꯒꯨꯝꯕ ꯑꯃꯅ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯈꯨꯜ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅꯅꯦ ꯆꯞ ꯆꯥꯅ ꯋꯥꯔꯛꯀꯦ ꯃꯥ ꯏꯅꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯑꯁꯤꯗ ꯑꯩ ꯑꯁꯨꯝ ꯂꯩꯔꯕꯗꯤ ꯅꯣꯡꯃꯗꯤ ꯁꯤꯕ ꯁꯣꯏꯔꯣꯏ ꯃꯍꯥꯛꯀꯤ ꯃꯤꯌꯣꯠ ꯃꯤꯅꯩꯁꯦ ꯑꯩ ꯇꯁꯦꯡꯅ ꯀꯤꯔꯤꯅꯦ ꯑꯗꯨꯝꯅ ꯈꯟꯒꯅꯨ ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯅ ꯃꯍꯥꯛꯅ ꯍꯦꯛꯇ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯃꯍꯥꯛ ꯈꯪꯒꯅꯤꯗꯅ ꯈꯨꯜ ꯂꯩꯀꯥꯏ ꯆꯪꯗꯨꯅ ꯋꯥꯔꯛꯀꯦ ꯃꯉꯛꯁꯝ ꯑꯁꯤꯗ ꯍꯤꯗꯥꯛ ꯃꯌꯨꯝ ꯑꯗꯣ ꯄꯔꯦꯡ ꯂꯦꯡꯗꯨꯅꯅꯦ ꯈꯣꯡꯒꯣꯏꯅꯒꯦ ꯃꯥ ꯏꯅꯦ ꯏꯃꯥ ꯏꯆꯥꯕꯨ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤ ꯋꯥꯔꯁꯨ ꯋꯥꯅ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯔꯛꯄꯅꯤ ꯏꯅꯦ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯏꯃꯥ ꯏꯆꯥ ꯁꯤꯕ ꯇꯥꯔꯦ ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀꯔꯤꯁꯨ ꯇꯧꯕꯗꯤ ꯉꯝꯖꯗꯦ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯂꯩꯀꯥꯏ ꯑꯁꯤꯕꯨ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯆꯞ ꯆꯥꯅ ꯋꯥꯔꯛꯄ ꯍꯥꯏꯕꯗꯨꯅꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏ ꯏꯕꯨꯡꯉꯣꯈꯣꯏ ꯃꯁꯤꯒꯤ ꯌꯨꯉꯥꯎꯕ ꯅꯨꯄꯥꯁꯤ ꯐꯥꯔꯒ ꯍꯦꯛꯇ ꯄꯨꯈꯣ ꯋꯥꯌꯦꯜꯁꯪꯗ ꯄꯨ ꯆꯞ ꯆꯥꯅ ꯋꯥꯔꯛꯁꯤ ꯍꯣꯏꯅꯦ ꯃꯪꯒꯤꯅ ꯑꯩꯕꯨ ꯐꯥꯔꯒ ꯄꯨꯒꯗꯣꯏꯕ ꯏꯅꯦ ꯇꯧꯅꯨ ꯑꯗꯨꯝꯅ ꯇꯧꯅꯨ ꯑꯩꯁꯤ ꯃꯃꯜ ꯌꯥꯝꯅ ꯂꯩꯈ꯭ꯔꯕ ꯃꯤꯅꯤꯅꯦ ꯃꯃꯜ ꯌꯥꯝꯅ ꯂꯩꯕ ꯃꯤꯅꯤ ꯀꯥꯏꯗꯅꯁꯨ ꯍꯥꯏꯖꯕ ꯁꯥꯏꯅꯦ ꯃꯃꯜ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯍꯧꯖꯤꯛꯃꯛ ꯈꯪꯕ ꯇꯥꯔꯦꯗꯅ ꯏꯕꯨꯡꯉꯣꯈꯣꯏ ꯍꯦꯛꯇ ꯐꯥꯔꯣ ꯑꯗꯨꯒ ꯄꯨꯈ꯭ꯔꯣꯅꯦ ꯅꯣꯏꯕꯣ ꯇꯥꯃꯪꯒꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯁꯤꯗ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯑꯥꯗ ꯑꯣꯏꯅ ꯐꯖꯅ ꯁꯥꯟꯅꯔꯨꯔꯁꯤ ꯃꯈꯣꯏꯅ ꯃꯪꯒꯤꯒꯤ ꯃꯈꯨꯗꯥꯡꯗ ꯄꯥꯏꯗꯨꯅ ꯆꯤꯡꯕ ꯍꯧꯏ ꯃꯗꯨꯗ ꯃꯪꯒꯤꯅ ꯍꯥꯏ ꯊꯥꯗꯣꯛ ꯑꯩ ꯈꯨꯠꯇ ꯄꯥꯏꯒꯅꯨ ꯁꯠ ꯊꯥꯗꯣꯛ ꯏꯕꯨꯡꯉꯣꯈꯣꯏ ꯆꯤꯡꯗꯨꯅ ꯑꯗꯨꯝ ꯄꯨꯈ꯭ꯔꯣꯅꯦ ꯃꯃꯥꯏꯗꯨ ꯑꯌꯤꯡꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯌꯤꯡꯕꯤ ꯅꯪꯁꯨ ꯉꯥꯏꯍꯥꯛꯇꯤ ꯌꯥꯎꯔꯨꯈꯤꯁꯤ ꯂꯥꯎ ꯑꯗꯨꯃꯥꯏꯅꯅꯦ ꯍꯦꯛꯇ ꯂꯥꯛꯎꯁꯦ ꯅꯪꯒꯤ ꯋꯥ ꯑꯃꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯇꯥꯒꯗꯧꯔꯤꯕꯅꯤ ꯍꯣꯏꯅꯦ ꯃꯈꯣꯏ ꯄꯨꯝꯕ ꯊꯣꯡꯒꯥꯜꯒꯤ ꯂꯝꯕꯤꯗꯨꯗ ꯆꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯈꯨꯜ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯕꯨ ꯂꯥꯏ ꯃꯌꯥꯝꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯂꯥꯏꯅꯤꯡꯊꯧ ꯃꯍꯥꯛꯅ ꯂꯣꯏꯅ ꯎꯔꯝꯃꯤ ꯌꯦꯡꯍꯩꯇꯕ ꯐꯤꯕꯝ ꯀꯌꯥ ꯑꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯍꯥꯛꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯑꯃꯅ ꯑꯃꯒꯤ ꯋꯥ ꯇꯥꯟꯅꯗ꯭ꯔꯦ ꯃꯥꯅ ꯇꯧꯅꯤꯡꯕ ꯃꯥꯅ ꯄꯥꯝꯖꯕ ꯊꯕꯛꯁꯤꯡꯇꯕꯨ ꯃꯅꯤꯡ ꯇꯧꯗꯨꯅ ꯂꯩꯔꯦ ꯀꯅꯥ ꯑꯃꯅ ꯋꯥꯡꯂꯩ ꯌꯨꯕꯨ ꯊꯛꯇꯨꯅ ꯉꯥꯎꯔꯤ ꯃꯇꯨ ꯃꯆꯥꯁꯤꯡꯕꯨ ꯑꯣꯠꯂꯤ ꯅꯩꯔꯤ ꯀꯅꯥ ꯑꯃꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯜ ꯍꯨꯔꯥꯜꯂꯤ ꯀꯅꯥ ꯑꯃꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯕꯨ
ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯔ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯂꯤ꯫ ꯀꯔꯝꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯤ ꯑꯁꯨꯝ ꯑꯣꯏꯔꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯃꯤꯍꯥꯠ ꯃꯤꯄꯨꯅ ꯄꯤꯛ ꯊꯟꯈ꯭ꯔꯒꯅꯤ꯫ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯈꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯁꯤꯕꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯎꯄꯥꯏ ꯑꯃ ꯑꯩꯅ ꯊꯤꯗꯕ ꯌꯥꯗ꯭ꯔꯦ꯫ ꯂꯥꯏꯅꯤꯡꯊꯧꯅ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯂꯥꯡꯇꯛꯅꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯔꯝꯃꯤ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯑꯗꯨꯗꯤ ꯐꯔꯦ, ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯥ ꯁꯂꯥꯏꯔꯦꯟꯒ ꯋꯥꯐꯝ ꯑꯁꯤ ꯇꯥꯟꯅꯗꯨꯅ ꯃꯍꯥꯛ ꯑꯣꯏꯅ ꯇꯥꯏꯕꯪꯂꯛꯇ ꯑꯣꯏꯅ ꯊꯥꯈ꯭ꯔꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯁꯂꯥꯏꯔꯦꯟꯅ ꯃꯄꯥ ꯏꯕꯨꯡꯕꯨ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯩ, ꯄꯟꯊꯧ ꯏꯄꯥ ꯑꯄꯣꯛꯄ, ꯅꯆꯥꯅꯄꯥꯔꯤ ꯑꯩꯕꯨ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯎ ꯍꯥꯏꯅ ꯄꯥꯎꯖꯦꯜꯂꯛꯄꯕꯨ ꯀꯔꯤ ꯅꯌꯥꯊꯪ ꯇꯥꯛꯄꯤꯒꯗꯕ? ꯏꯄꯥꯒꯤ ꯄꯥꯔꯤ ꯁꯂꯥꯏꯔꯦꯟ, ꯅꯄꯥ ꯂꯥꯏꯅꯤꯡꯊꯧ ꯑꯩꯒꯤ ꯎꯟꯕꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯈꯛ ꯂꯩꯇꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦꯅꯦ꯫ ꯏꯆꯦ, ꯏꯄꯥꯒꯤ ꯅꯥꯛ ꯑꯁꯤꯗ ꯐꯝ, ꯏꯄꯥ ꯏꯆꯥ ꯃꯨꯟꯅ ꯑꯃꯨꯛꯇ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯁꯂꯥꯏꯔꯦꯟꯅ ꯃꯄꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯊꯩ꯫ ꯂꯥꯏꯅꯤꯡꯊꯧꯅ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝ ꯄꯨꯝꯕ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯁꯂꯥꯏꯔꯦꯜꯒꯤ ꯃꯐꯝꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯣꯏꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯅ ꯄꯥꯔꯤ ꯏꯕꯨꯡꯉꯣ, ꯅꯪꯅ ꯇꯥꯏꯕꯪꯄꯥꯜꯗ ꯀꯨꯝꯗꯨꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯁꯛꯇꯝꯗ ꯂꯥꯡꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯣ꯫ ꯅꯄꯥꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯕ ꯇꯥꯏꯕꯪ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯜꯂꯨꯆꯣ꯫ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯋꯥꯕꯨ ꯏꯟꯕ ꯁꯂꯥꯏꯔꯦꯜꯅꯤ꯫ ꯃꯄꯥꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯔꯗꯨꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯕ ꯇꯨꯡꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯄꯟꯊꯧ ꯑꯄꯣꯛꯄ, ꯅꯆꯥ ꯑꯩ ꯇꯥꯏꯕꯪꯄꯥꯜꯗ ꯆꯠꯆꯔꯒꯦ꯫ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯑꯁꯤꯕꯨ ꯆꯨꯝꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯌꯦꯡꯖꯒꯦ꯫ ꯑꯗꯨꯅꯤꯗꯅ ꯄꯥꯔꯤ, ꯏꯄꯥ ꯅꯨꯡꯉꯥꯏꯔꯦ꯫ ꯉꯁꯤ ꯍꯌꯦꯡ ꯑꯁꯤꯗ ꯇꯥꯏꯕꯪꯄꯥꯜꯗ ꯀꯨꯝꯖꯔꯣꯀꯣ꯫ ꯐꯒꯅꯤ ꯑꯄꯣꯛꯄ꯫ ꯁꯂꯥꯏꯔꯦꯜ ꯃꯄꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯇꯥꯏꯕꯪꯄꯥꯟꯕꯗ ꯀꯨꯝꯕ ꯍꯥꯏꯕ, ꯀꯔꯝꯕ ꯁꯛꯑꯣꯡꯗ ꯑꯩꯅ ꯀꯨꯝꯒꯅꯤ? ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯒꯤ ꯐꯠꯇ꯭ꯔꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯑꯩꯅ ꯆꯨꯝꯊꯣꯛꯀꯅꯤ? ꯐꯔꯦ, ꯊꯣꯛꯂꯕ ꯑꯃ ꯍꯦꯛꯇ ꯌꯦꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯍꯣꯔꯦꯟꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯍꯦꯛꯇ ꯑꯩ ꯇꯥꯏꯕꯪꯄꯥꯜꯗ ꯀꯨꯝꯈ꯭ꯔꯒꯦ꯫ ꯁꯂꯥꯏꯔꯦꯜꯅ ꯎꯈꯥꯗꯨꯗ ꯐꯝꯅ ꯐꯝꯅ ꯀꯔꯝꯕ ꯁꯛꯑꯣꯡꯗ ꯀꯨꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯍꯅꯨꯕ ꯁꯥꯔꯒ ꯆꯠꯂꯁꯤꯔꯅꯦ ꯑꯩꯕꯨ? ꯍꯅꯨꯕ ꯁꯥꯔꯒ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯆꯪꯗꯨꯅ ꯆꯥꯛꯅꯤꯔꯕ? ꯃꯗꯨꯗꯗꯤ ꯁꯣꯏꯗꯅ ꯃꯤꯁꯤꯡꯒꯤ ꯄꯨꯛꯆꯦꯜ ꯈꯪꯒꯅꯤ꯫ ꯀꯅꯥꯅ ꯂꯥꯏꯔꯕ, ꯑꯇꯣꯟ ꯑꯊꯥ, ꯍꯅꯨ ꯍꯟꯊꯤꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ? ꯃꯁꯤ ꯌꯥꯔꯣꯏ꯫ ꯃꯈꯣꯏ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯁꯤꯡꯒꯤ ꯄꯨꯛꯆꯦꯜ ꯑꯁꯦ ꯐꯠꯇꯦ ꯍꯥꯏꯕ ꯍꯥꯟꯅ ꯈꯪꯗꯨꯅꯁꯨ ꯂꯩꯔꯕꯅꯤ꯫ ꯀꯅꯥꯃꯠꯇꯅ ꯃꯇꯦꯡ ꯄꯥꯡꯂꯛꯂꯣꯏ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯄꯥꯈꯪ ꯑꯃ ꯑꯣꯜꯂꯁꯤꯔꯅꯦ? ꯃꯁꯤꯁꯨ ꯌꯥꯔꯣꯏ꯫ ꯐꯖꯕꯕꯨ ꯄꯥꯝꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ꯫ ꯐꯖꯕ ꯑꯗꯨꯗ ꯎꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯃꯥꯒꯤꯗ ꯑꯣꯏꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯑꯩ ꯄꯥꯈꯪ ꯁꯥꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯗꯨꯗ ꯃꯊꯪ ꯃꯊꯪ ꯈꯜꯂꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯍꯨꯏ ꯁꯥꯗꯨꯅ ꯍꯦꯛꯇ ꯆꯠꯂꯁꯤꯔꯅꯦ ꯑꯩꯕꯨ? ꯃꯁꯤꯁꯨ ꯌꯥꯔꯣꯏꯅꯦ꯫ ꯃꯈꯣꯏ ꯇꯥꯏꯕꯪ ꯃꯤꯗꯤ ꯃꯊꯤꯕꯣꯡ ꯌꯥꯝꯅ ꯂꯥꯎꯕꯅꯤ꯫ ꯑꯩꯕꯨ ꯑꯃꯨꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯐꯥꯗꯨꯅ ꯆꯥꯊꯣꯛꯈ꯭ꯔꯕꯗꯤ ꯌꯥꯗꯦ꯫ ꯃꯁꯤ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ? ꯑꯣ, ꯑꯃ ꯂꯩꯔꯦ, ꯑꯃ꯫ ꯃꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯇꯧꯔꯒꯦ꯫ ꯆꯠꯄ ꯈꯔ ꯍꯩꯔꯛꯂꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯁꯥꯔꯒꯦ꯫ ꯑꯉꯥꯡ ꯍꯥꯏꯕꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯉꯥꯡ ꯁꯥꯗꯨꯅ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯊꯃꯣꯏꯕꯨ ꯑꯩꯅ ꯁꯨꯝꯍꯠꯀꯦ꯫ ꯑꯗꯨꯒ ꯑꯐꯕ ꯄꯨꯛꯆꯦꯜ ꯆꯦꯜꯍꯟꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯌꯦꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯁꯂꯥꯏꯔꯦꯜꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯣꯜꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯁꯂꯥꯏꯔꯦꯜ ꯃꯄꯥ ꯂꯥꯏꯅꯤꯡꯊꯧꯒꯤ ꯃꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯔꯝꯂꯦꯟ ꯇꯝꯅ ꯀꯨꯝꯂꯛꯂꯤ꯫ ꯇꯥꯏꯕꯪꯄꯥꯜꯕꯗ ꯍꯦꯛ ꯌꯧꯕꯒ ꯑꯉꯥꯡ ꯑꯃꯒꯤ ꯁꯛꯇꯝꯗ ꯃꯍꯥꯛ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯃꯕꯨꯛ ꯊꯣꯟꯕ ꯑꯃ ꯑꯣꯜꯂꯁꯦ꯫ ꯁꯤ ꯑꯣꯏꯔꯕꯗꯤ ꯌꯥꯔꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯗꯥꯏꯗꯅꯣꯃ ꯍꯦꯛꯇ ꯂꯦꯛꯂꯨꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯂꯝꯕꯤꯗꯨꯗ ꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤꯅꯤꯅꯦ ꯃꯁꯤꯗꯤ꯫ ꯉꯥꯁꯨ ꯌꯥꯝꯅ ꯂꯩꯕ ꯃꯥꯜꯂꯦ꯫ ꯐꯤꯔꯤꯡ ꯐꯤꯔꯤꯡ ꯆꯣꯡꯕꯒꯤ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯏ꯫ ꯂꯩꯕ꯭ꯔꯥ? ꯑꯃꯨꯛꯇ ꯑꯗꯨꯝ ꯌꯦꯡꯈꯤꯒꯦ꯫ ꯁꯂꯥꯏꯔꯦꯜꯅ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯟꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗ ꯉꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯥꯅꯤꯅꯦ, ꯁꯤꯗꯤ ꯉꯥꯅꯤꯅꯦ꯫
ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤ ꯉꯥ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯀꯥꯟꯅꯗꯦ ꯍꯦꯛꯇ ꯆꯣꯡꯊꯗꯨꯅ ꯐꯥꯔꯒꯦ ꯉꯥ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯕꯨꯛꯆꯦꯜ ꯑꯁꯤꯕꯨ ꯌꯦꯡꯊꯣꯛꯂꯒꯦ ꯅꯣꯡ ꯑꯁꯤꯅ ꯉꯥꯟꯈꯤꯗ꯭ꯔꯤꯉꯩ ꯉꯥ ꯈꯔ ꯐꯥꯎꯔꯒꯦ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯟꯗꯨꯅ ꯁꯂꯥꯏꯔꯦꯜ ꯄꯨꯈ꯭ꯔꯤꯗꯨꯗ ꯐꯟ ꯆꯣꯡꯊꯔꯝꯃꯤ ꯁꯂꯥꯏꯔꯦꯜꯅ ꯃꯈꯨꯠ ꯑꯗꯨꯅ ꯏꯔꯣꯜ ꯅꯨꯡ ꯑꯗꯨꯗ ꯊꯤꯟꯖꯤꯟꯗꯨꯅ ꯉꯥ ꯐꯥꯅꯕ ꯍꯣꯠꯅꯩ ꯃꯈꯨꯠ ꯑꯗꯨꯅ ꯉꯥ ꯑꯃ ꯐꯥꯔꯛꯂꯝꯃꯤ ꯉꯥ ꯑꯃ ꯐꯥꯔꯦ ꯃꯁꯤꯒꯤ ꯉꯥ ꯑꯁꯤ ꯆꯥꯎꯏꯍꯦ ꯈꯨꯠꯆꯥꯎꯁꯤ ꯌꯦꯡꯉꯨꯅꯦ ꯑꯇꯩꯁꯨ ꯃꯌꯥꯝ ꯑꯃ ꯐꯥꯈꯤꯒꯦ ꯃꯈꯥ ꯇꯥꯅ ꯉꯥ ꯑꯗꯨꯕꯨ ꯐꯥꯅꯕ ꯍꯣꯠꯅꯩ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯉꯥ ꯐꯥꯔꯛꯄ ꯑꯗꯨꯅ ꯐꯅꯌꯥꯝꯅ ꯐꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯇꯝꯗꯨꯁꯨ ꯅꯣꯡꯉꯥꯜꯂꯛꯂꯝꯃꯤ ꯑꯩꯅ ꯐꯥꯔꯤꯕ ꯉꯥꯁꯤꯡ ꯑꯁꯤꯅ ꯌꯥꯔꯅꯤꯗ ꯃꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯆꯠꯂꯒ ꯌꯦꯟꯕ꯭ꯔꯥ ꯑꯃ ꯇꯧꯔꯨꯈꯤꯒꯦ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯦ ꯁꯂꯥꯏꯔꯦꯟꯅ ꯃꯍꯥꯛꯅ ꯐꯥꯔꯕ ꯉꯥꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯔ ꯃꯈꯩ ꯌꯥꯜꯂꯦ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯆꯩꯗ ꯊꯤꯟꯗꯨꯅ ꯌꯥꯜꯂꯦ ꯃꯗꯨꯁꯤꯡ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯈꯨꯜ ꯇꯥꯕ ꯂꯝꯕꯤꯗꯨꯗ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ ꯈꯨꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯅ ꯃꯈꯣꯜꯗꯨ ꯂꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯣ ꯂꯩꯀꯥꯏ ꯉꯥ ꯌꯣꯟꯕ ꯂꯥꯛꯂꯤꯌꯦ ꯉꯥ ꯂꯩꯒꯗꯕꯁꯤꯡꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯄꯤꯔꯛꯂꯣ ꯌꯥꯝꯅ ꯍꯥꯎꯕ ꯉꯥꯅꯤ ꯃꯍꯥꯎ ꯑꯃꯨꯛꯇ ꯌꯦꯡꯂꯔꯣ ꯉꯥ ꯌꯣꯟꯕ ꯂꯥꯛꯏꯌꯦ ꯃꯍꯥꯛꯅ ꯁꯨꯝꯅ ꯂꯥꯎꯗꯨꯅ ꯉꯥ ꯌꯣꯟꯕ ꯆꯠꯂꯤ ꯌꯨꯝꯗ ꯂꯩꯕꯤ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯀꯅꯥꯒꯤ ꯉꯥ ꯌꯣꯟꯕꯅꯣ ꯂꯥꯛꯂꯤꯕꯁꯤꯅ ꯂꯥꯎꯔꯤꯕ ꯃꯈꯣꯜ ꯑꯁꯤꯁꯨ ꯑꯉꯥꯡꯒꯤ ꯃꯥꯜꯂꯤ ꯑꯉꯥꯡꯅ ꯐꯥꯒꯤ ꯇꯧꯔꯤꯔꯥ ꯍꯥꯏꯕꯁꯨ ꯈꯪꯄꯣꯠ ꯅꯠꯇꯦꯗ ꯍꯅꯨꯕꯤ ꯑꯃꯅ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯃꯌꯨꯝꯗ ꯂꯩꯈꯤꯗꯦ ꯍꯥꯏꯗꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯂꯥꯎꯗꯨꯅ ꯆꯠꯂꯤꯕꯁꯤꯕꯨ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯁꯂꯥꯏꯔꯦꯜꯗꯤ ꯃꯈꯥ ꯇꯥꯅ ꯂꯥꯎꯗꯨꯅ ꯆꯠꯂꯤ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯨꯕꯨ ꯇꯥꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯗꯤ ꯃꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯐꯥꯎꯅꯔꯝꯃꯤ ꯊꯣꯝꯕꯅ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯒꯤ ꯃꯈꯣꯜꯁꯤ ꯑꯣꯟꯊꯣꯛꯅ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯉꯥꯡ ꯃꯥꯅ ꯀꯗꯥꯏꯗꯒꯤ ꯉꯥꯅꯣ ꯍꯧꯖꯤꯛꯄꯣ ꯃꯆꯤꯜ ꯊꯤꯕ ꯑꯉꯥꯡ ꯑꯁꯦ ꯈꯨꯕꯥꯛ ꯑꯁꯤꯅ ꯁꯦꯠ ꯑꯃꯇ ꯊꯥꯔꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯏ ꯑꯗꯨꯒ ꯂꯥꯎꯏ ꯍꯩ ꯑꯉꯥꯡꯅ ꯉꯥꯏꯈꯣ ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯔꯤ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯂꯥꯎꯖꯕ ꯁꯥꯔꯤꯅꯣ ꯁꯂꯥꯏꯔꯦꯜ ꯅꯨꯄꯥꯗꯨꯅ ꯀꯧꯕ ꯑꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯍꯥꯏ ꯉꯥ ꯂꯩꯒꯦ ꯍꯥꯏꯔꯤꯔꯣ ꯌꯥꯅꯤ ꯂꯩꯕꯤꯌꯨ ꯌꯥꯝꯅ ꯍꯥꯎꯕ ꯉꯥꯅꯤꯗ ꯊꯣꯝꯕ ꯑꯉꯥꯡ ꯑꯗꯨꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯌꯥꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯃꯗꯨꯕꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯈꯜꯂꯤ ꯉꯥꯅꯤꯅꯦ ꯁꯤꯗꯤ ꯑꯁꯦꯡꯕꯒꯤ ꯉꯥ ꯌꯣꯜꯂꯤꯕ ꯑꯣꯏꯔꯦꯀꯣ ꯃꯥꯒꯤꯁꯦ ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯅ ꯉꯥꯒ ꯌꯣꯜꯂꯤꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯌꯦꯡꯕꯗ ꯃꯕꯨꯛ ꯀꯩꯁꯦ ꯏꯊꯣꯟ ꯊꯣꯜꯂꯗꯅ ꯑꯄꯪꯕ ꯑꯉꯥꯡ ꯌꯥꯝꯅ ꯃꯥꯜꯂꯤ ꯀꯥꯟꯅꯗꯦ ꯇꯧꯁꯤꯟꯅꯔꯒ ꯍꯦꯛꯇ ꯃꯍꯥꯛꯅ ꯌꯣꯜꯂꯤꯕ ꯉꯥꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯃꯨꯜꯍꯧꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯏꯕꯨꯡꯉꯣ ꯁꯤꯗ ꯂꯥꯎꯅꯦ ꯁꯤꯗ ꯂꯥꯎ ꯅꯪꯒꯤ ꯉꯥꯗꯣ ꯑꯩꯁꯨ ꯈꯔ ꯂꯩꯍꯧꯒꯦ ꯂꯥꯎ ꯁꯤꯗ ꯆꯪꯂꯛꯎꯅꯦ ꯅꯪꯕꯣ ꯁꯂꯥꯏꯔꯦꯟꯁꯨ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ ꯑꯗꯨꯒ ꯍꯥꯏ ꯀꯌꯥ ꯂꯩꯗꯣꯏꯅꯣ ꯏꯆꯦ ꯊꯨꯅ ꯂꯩꯔꯣ ꯃꯁꯤꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯌꯣꯜꯂꯨꯈꯤꯗꯣꯏꯅꯦ ꯑꯩ ꯍꯣꯏꯅꯦ ꯅꯪꯒꯤ ꯉꯥꯁꯤꯕꯨ ꯃꯃꯜ ꯀꯌꯥꯅꯣ ꯌꯥꯝꯅ ꯍꯥꯎꯕ ꯉꯥꯅꯤ ꯑꯗꯨꯒ ꯃꯃꯜꯗꯤ ꯇꯥꯡꯉꯁꯨ ꯍꯦꯛꯇ ꯂꯩꯔꯗꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯃꯨꯛꯇ ꯆꯪꯉꯨꯁꯤ ꯂꯥꯎ ꯑꯆꯥꯄꯣꯠꯀ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯕꯖꯥꯅꯤꯗ ꯑꯩ ꯆꯥꯅꯤꯡꯗꯦ ꯑꯩ ꯆꯠꯂꯒꯦ ꯍꯩꯠ ꯑꯩꯅ ꯂꯥꯎ ꯍꯥꯏꯗꯤ ꯂꯥꯎ ꯑꯉꯥꯡꯅꯤ ꯀꯩꯅ ꯈꯨꯕꯥꯛ ꯑꯁꯤꯅ ꯊꯥꯖꯤꯜꯂꯛꯇꯅ ꯂꯥꯎꯗꯤ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯝꯕꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨꯕు ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯁꯨ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏ ꯍꯩ ꯊꯣꯝꯕ ꯍꯥꯏꯕ ꯁꯛꯊꯤꯕ ꯀꯔꯤꯒꯤꯅꯣ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯪꯅ ꯅꯈꯣꯏꯗ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯔꯤꯕꯗꯤ ꯍꯩ ꯃꯁꯤꯗ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩ ꯆꯠꯂꯣ ꯑꯩꯗꯤ ꯀꯔꯤꯒꯤ ꯆꯠꯇꯣꯏꯕ ꯑꯉꯥꯡꯁꯤꯅ ꯌꯣꯜꯂꯤꯕ ꯉꯥꯁꯤꯡ ꯑꯁꯤꯕꯨ ꯅꯪꯅ ꯄꯥꯝꯕꯗꯒꯤ ꯃꯁꯤꯕꯨ ꯂꯣꯏꯅ ꯃꯨꯜꯍꯧꯅꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯈꯣꯏꯗ ꯄꯨꯁꯤꯟꯒꯦ ꯍꯥꯏꯅ ꯅꯪꯅ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝꯅꯒ ꯈꯟꯖꯈꯤꯕ ꯂꯩꯖꯈꯤꯗꯦ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯉꯥ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ ꯃꯍꯥꯛꯅ ꯆꯥꯅꯤꯡꯕ ꯉꯥ ꯑꯗꯨꯕꯨ ꯃꯥ ꯈꯜꯍꯟꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯒꯤ ꯇꯧꯕꯅꯤ ꯍꯩ ꯅꯆꯤꯟꯗꯨ ꯊꯤꯅꯨꯅꯦ ꯅꯪꯒꯤ ꯅꯇꯥꯗꯨ ꯑꯩꯅ ꯆꯞ ꯆꯥꯅ ꯈꯪꯕꯖꯥꯠꯅꯤ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯒꯤ ꯃꯌꯨꯝꯗ ꯆꯪꯉꯨꯔꯕꯗꯤ ꯅꯪꯒꯤ ꯉꯥ ꯃꯌꯥꯝꯗꯣ ꯁꯣꯏꯗꯅ ꯃꯥꯅ ꯃꯨꯜꯍꯧꯔꯅꯤ ꯑꯗꯨ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯥꯅ ꯇꯧꯁꯤꯟꯅꯔꯒ ꯃꯈꯣꯏꯗ ꯄꯨꯅꯕ ꯍꯣꯠꯅꯕꯒꯁꯨ ꯁꯥꯏꯅꯦ ꯍꯩ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ ꯃꯗꯣ ꯑꯉꯥꯡ ꯑꯁꯦ ꯑꯩ ꯅꯍꯥꯟꯅ ꯊꯦꯡꯅꯕꯅꯤ
Nang nahana thengna boi batarabasu nakhoi da pusinbadi shungya yaroi. Ai di pusini. Nang kadoga habnu. Ha, kadoga habnu na. Adu iba tarabadi. Asumna makholdu wangkhanaraktuna mafam aduda makhoi ni khanaraklami. Salairena nupa ani da khanaribadu munna yengduna asum leirammi. Thomba madi pakpuna khanaribadu bu taraduna kulle kai adugi miyoi singadu loina thoknaraklami nupi yemna lawi. Hoi lekai mi khanare. Lekai mi khanare. Mi khanare. Mahai pangsena senthoknarakle. Nupa khrana khanaribadu bu khami haujikti khanabadu khamdokpadagi tokle nupa amana hai. Karigino nakhoi ani na khanaribududi. Thombana khumi. Dada mana ngang sibu mullaga makhoi da pukhinam honaribni. Adudi haino nang adudi haino ba. Nang na ngang sibu moithem tawduna nakhoi da puchinaba honarib natro. Salaireldi tumina dumak leptuna lay. Mafam aduda tiliba miyam sing aduna salairelda loina mo yengnay nupi amana hangi. Ibungo, nang mo kanano? Nangonda yaliba nga sing asina kadaidagino? Salairena khumi. Aina yaliba se nga nate. Masiga nga ngasi ipik kay masilse kaya da tiribni yengune. Saya sidasu nga mayam malengduna hapi aduga nga nate kakaidana. Nang natra hujik nga yon balay na koiraw lawkibado. Mani. Aduga hujik na karigi amuk nasin tiriba. Salairena makuta yaliba nga sing adubu loina lawthoktuna laymay makhadu da thammi. Mahak na laymay adu di hek thambaga nga singdu lin oina loina onthoraklami aduga mafam adu layriba miyoy sing adu tamna sensilami. Nupa nupi singdu phan loina songnay lin sing aduna makoy sing adubu loina koy sinduna layrami. Makoy singdu lin adubu yamna kirami nupa amana hairei. Ibungo nangi lin asi amukta phajilo aikoi soidan siba tare. Ibungo nangi lin si aikoi da sikay tawine aikoi da soidan sikpa tare aikoi siba yadrine. Ibungo ai nangondane phuge so haireroi amukta phajilo kaidauge. Salairena magi lin sing aduda yengduna hai. Makoy pumnamak se Buksel pataba mi ngaktani. Nangna makhoi pumnamak sibu loina siktuna halu. Mafam asida mabuksel pataba mi amta lehaloi. Asumna hairabada lin sing aduna makhoi sing adu bu chikke haina tawi nupa amana. Ibungo ai amuk hana yuga thakjaroi. Nupi angang na phuba jaiba. Ai madu pumnamak loina lepjarake. Aigi thawai sidadi nangna kanbiyu ibungo. Ibungo numidangdaga Huran ba chatpasu ai lepake. Ngasidagi thabak oina surage aibu amukta henganbiyu. Ai sumi hat patoklake. Thabak oina suduna hingjarage. Asumna makhoi singdu lin adubu kibadagi makhoina tawjakiba phataba thabak sing adubu tawraroi haina loina hairami mathoi adubu loina hingninglammi. Salairel hairei. Phare nakhoina phataba thabak tawroi. Afaba thabak ngata tawrani hairabanina Nakhoi thawai dubu aina ngasigi di kanbirage. Aduga karigumba makhadana phataba thabak pu hek tawraba lina sina chighanduna nakhoi pumba hatkadabani khang. Aikoi amuk hana phataba thabak tawjararoi. Asumna buksel phataba miyoy singdu siba kibadagi matung tarakpa punsida phataba thabak amata tawkhiramdi. Salairel su harauna lairepakta muk kakhirammi.